Manipur Police amadi Assam Rifles anigi kangbuna ngarang Myanmar ga tainana leiriba Moreh gi gate number 1 dagi chaurakna Lupa Crore anirom gi oigadaba masing yamlaba World is your WIY singa Konnana kuki macha ama Fagatpa Ngamkhre hairi Police dagi fangba pau gi matung ina Myanmar da sungba WIY drug asi Churachandpur district ki Songdo village dagi janglun baite chahi nifu ko bami amana Chaurakna KG ama makhairom packet tareta haplaga purakpani hairi Technopal district ke Moreh police station na konbada leiriba Moreh gi gate number 1 gi Assam Rifles ke check post ta makhongmari panba gari amada lakpa miyoi asiga Konnana drug sing asi Fagatpa Ngamkhre hairi pharaba miyoi amadi drug sing adu Moreh police station da makhata ba thabak paikhatnaba sinakre hairi panba yabadi numit nini gi mamangda Assam Rifles amadi Manipur police ke apunba kangbu amana Moreh gi mafam kayada search operation gi thabak chathakiba leikre hairi